Tukatchaningai oiba maongda mabung taruki amata yaujabi Machal ama pokminaba mabungna ijat hanjin manghanduna mama ohenlamle. Kanba ngamhaudraba thawai yaudaba angang turelda thadaduna manghanki haina victim oiribi chahi taramapan subada ngairibi nupi amana pendaba wakat paudam lakli. Mara leiba sexual offender Moirang Khoirudagi Hauzikna Ngangkha Lawai gi Bharagi yum amada leiriba Hemam Johnson Elias Mani gi photo amadi Mari Makhong Authority da sinaduna wanted lauthokhan lagani haina Universal Mothers Organization gi Maikai dagi su Fongdorakli. Hiramasi ga Mari leinana Lamfel da leiba UMO gi Mayai Loisangda Pangthoki ba pau gi mefam amada victim oiribi nupi asina hai ijat manghan bagi thabagasi ngasi ngarang khaktada chathakiba natte mamangda tha taret lom suraba angang amasu Hemam Johnson na Jenims ta puduna mapuroibani haizinduna manghankibani nauna amuk hanna miro laga haukiba chahigi December da nauna angang ama fangki masa somnanbadagi ikui-kuidana angang adu siki thawai yaudraba angangi hakchang Johnson Elias Mani hairiba miyoi asina turel da thadaki kayarak hanna leikaigi maira paibi singda taknaba hotnabada fu chaiba hatkani haina kihanlakpadagi haidoktana lakibani haina Fongdorakli. Nakanamaromdana, Paugi Mifamadu de Sarukyaki,ba UMO gi President, Moirang Them Sorojini na hai, sagi lichat chatba nupi angang marang kaina lereklaba matamasida, Fangfam Thopa Matik Chaba Chairak Piduna, Iramda Masikan bagi matam oire, Marem Khaki Machal nupibu hing na hatpangamba Johnson Elias Mani Phanaba, Authority na hotnarakpada angamba mating pangani, Yawolup amagi kadar oriba nupa asi faduna, Ahakpa Chairak Pinaba, Iray Chapum na magna hotnaminasi haina, Makata na mahaki Maike dagisu Fongdorakli. Isan kawai sakai ni ama ayingi pokminaba ibungduna hamada mana ibani ji phaminarabane phamungdai hana na tawbuje aduga thabakdagi hana paire adagi mana jenam aigi ibunghe pokminaba chunsan Elias Mani je ahambagi mai tawgiba numitida imana daina aije nam hadana tawgre adagidi khara laiga dumana sum mari thangpadagi angang oire angang oirappadagi aina maongda haire ai sumain tawre korena Haro matu tolo ya dum lay ura aina haidokani khotkani mera pabi adai lekai mita kani khotkani haire adai mana koi da dal dai na sumaina haire adai mana haido adina sumaina aina hakani khotkani asikasu dai bapona te sini tawna da thabang te khotte na mana ngonda haire adugi matungda mu khara layaga anga amu oire podagi hospital Jenims ki da mu laibadagi amu mana anga do thasu da pokodagi amu kano hospital dagi doctor sine puthakro angang ji yokpada hingaroi kolaro herapadagi bara wanghai da laibadai angang do numit tare date 7 da tantra do tara popaduna laibada do angang do koina tum holapagi nualappada lairamdabadagi angang do koina kano turemda langthokibadai angang do sigre aduga mana aingonda nam hadam tabudo aina mera pabi dagi lekai mi tathoni koni haiba ahamba angang oibagi do dusu mana phubagi dakne sisina sida natte mana phubagi kokta khumungna thomba adagidi pukkangai matam dusu mana aingonda morana thongkotana adum khui aduda natte mana aingonda otpa yaba dum ole adagi dap taro thamakotna adum thame aduga mana aina sigi waje haibada haidokpada mana ai kapak hatokani khotkani ha Thangdogi to matungdadi kuma khada haire hospital da lei khopadai thambe khoima khoina haiba nangdingai da ma adu chen mangre ai sumaina tawje ma je mai khongom topa ma warak piwa ni mari leina ba party ching na suka di no na ni magi sumaina machal machi yoda toy do to gi magi khongom bu phangan ju nai ni Johnson Elias Mani hariba asi thibada magi photo nung tola chingmana khoi hatok charake aduga thiba matamda state government central government adi angam athong mayam su mateng pambiu aduga iranda manipur gu lamkhai kainaba honani niga chonda nupi oibi kayari ijan mangai base kan madang asigi sarkar pairiba jingba chingna mateng pambiu amadi UMO na changchela pada mateng nijarba matamda mateng pambiu je phosna amadi lariba sarkana haibase hajage hariba Johnson amadi Mani haiba se habada amadi ngasigi sarkar
ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯝꯃꯤꯕ ꯏꯆꯥ ꯌꯥꯑꯣꯂꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯁꯤ ꯑꯆꯨꯝꯕꯁꯦ ꯄꯨꯊꯣꯛꯄꯤꯔꯛꯎ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯃꯃꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯒ ꯇꯨꯡꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ